วีจุดเปลี่ยน Hi guys ဒီကောင်ငါရှိကြနေရှိမပြီးတော့ဒီ ရေရုံမွေးနော် ရေမွန်းတော့ကြတယ် ဒီကောင်ကိုမရောက်ရဲ ကောင်ကောင်မရောက်တဲ့သူငါရှိကျွန်တော်ကျနာကျင်းလင်းစနေပါ စီလေးစားတယ်နေစားစစားတယ်နေပလပ်လို့ရှင်ဒီရပါ ပရလို့ရှင်သူနေသူကကန် ဒီစားကတည်းကလည်းမစားဘူးနော်အောင်ရတယ် အောင်ရတယ်လို့ရှင်သူနေသူကကန်ကန်ငမ်တော့မီတော့ punishment လေးကော punishment ကြီးကြိုးပမ်းကြပါ ကဲပဲဒီကဲဟုတ်နေတယ် Yeah, baru kita ganti, nggak makan na, kuan bilang wa, nggak makan na kayak lo, besar tuh gila, katanya kayak lo gitu ya. အဲ့ဒါငါမနန်းဒီကိုမြင်ပါ Man, oh iya ini tuh, oh iya sini jadi nong nah hasil penina, yang nah support tuh bilang subscribe tuh bilang kayak jadi sama kita. Ready, 1, 2, 3, start. Mangkali kayo. Yun mama berkamal dah saja. Lote. Lúc ngoài tôi kìa miếng tụt ba hỏi ấy chả phải hay mình phải hay để tì Ai còn ai theo nhiều quá. Ra xe khai à bao mà này. ấy nó năng khai dầm tao mà liền khai lì vào Nang nga ba ni? Jadi lu celi Sige lang. kata tau dah ingat dah
ꯄꯤꯒꯦ ꯍꯩꯅꯕꯤꯁꯦ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯝꯆꯥꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯌꯥꯝ ꯄꯤꯂꯝꯗꯅ ꯑꯍꯥꯟꯕꯁꯨ ꯃꯥꯡꯉꯝꯃꯦ ꯁꯦꯟꯁꯨꯕꯁꯨ ꯃꯥꯡꯉꯝꯃꯦ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯔꯣꯏ ꯅꯪꯅ ꯐꯤꯒꯔ ꯁꯦꯝꯃꯤꯅꯦ ꯇꯧꯔꯤꯗꯣ ꯁꯤ ꯐꯤꯒꯔ ꯁꯦꯝꯃꯤꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯐꯖꯗꯤ ꯅꯪꯁꯨ ꯆꯥꯛꯀꯥꯁꯦ ꯇꯦꯡꯀꯣꯠꯇ ꯑꯣꯜꯂ ꯑꯣꯜꯂ ꯆꯥꯕꯅꯦꯕ ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯔꯕꯅꯤꯅ ꯉꯝꯁꯤꯟꯗꯕ ꯌꯥꯔꯣꯏ ꯆꯟꯗꯔꯦꯉꯣ ꯑꯩ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯈꯤꯇꯪ ꯍꯥꯞꯄꯣ ꯍꯥꯏꯕꯗ ꯌꯥꯝ ꯍꯥꯞꯆꯜꯂꯝꯗꯅ ꯆꯞ ꯃꯥꯟꯅꯩꯅꯤ ꯀꯩꯅꯣ ꯍꯥꯞꯄꯤꯗ ꯅꯪꯒ ꯑꯩꯒ ꯀꯃꯥꯏꯅ ꯆꯥꯒꯦ ꯀꯃꯥꯏꯅ ꯌꯣꯠꯀꯦꯕ ꯑꯩꯈꯣꯏꯅ ꯀꯣꯟ ꯐꯦꯡꯗꯅꯕ ꯌꯣꯜꯂꯤꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯁꯦ ꯃꯊꯪꯗꯤ ꯑꯣꯛ ꯁꯣꯏꯗꯅ ꯇꯧꯔꯁꯦ ꯍꯣꯏ ꯑꯣꯛ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯑꯩꯗꯤ ꯑꯣꯛ ꯆꯥꯕ ꯑꯣꯊꯔꯛꯄꯁꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯣꯛ ꯆꯥꯗꯕ꯭ꯔꯣ ꯆꯥꯏꯌꯦꯕꯀꯣ ꯑꯃ ꯃꯌꯥꯝ ꯆꯠꯁꯜꯂꯗꯤ ꯑꯃ ꯏꯁꯥꯗ ꯍꯩꯅꯗꯕꯗꯣ ꯀꯦꯖꯤ ꯑꯃꯃꯝꯒꯤ ꯆꯥꯡ ꯆꯥꯕ ꯀꯩꯗꯧꯋꯤ ꯇꯪꯈꯥꯏꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯀꯦꯖꯤ ꯑꯗꯨꯗꯤ ꯑꯁ ꯀꯦꯖꯤ ꯈꯔꯗꯤ ꯋꯥꯔꯤ ꯆꯥꯃꯤꯟꯅꯔꯕꯗꯤ ꯌꯥꯝꯗꯧ ꯃꯥꯟꯗꯦꯍꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯊꯪ ꯑꯣꯛ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯏꯁꯤꯡ ꯅꯪ ꯊꯛꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯑꯩ ꯏꯁꯤꯡꯁꯦ ꯑꯅꯤꯔꯛ ꯁꯨꯕꯗꯤ ꯊꯛꯏꯁꯦ ꯍꯣꯏ ꯅꯪꯅ ꯐꯨꯜꯂꯤ ꯊꯛꯆꯕꯅꯤꯗꯅ ꯑꯩꯁꯨ ꯐꯨꯜꯂꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯤꯡ ꯃꯌꯥꯝ ꯊꯛꯆꯤꯟ ꯇꯥꯔꯒꯗꯤ ꯊꯛꯀꯠꯂꯛ ꯇꯥꯕꯅꯤ ꯏꯟꯖꯥꯡꯁꯦ ꯑꯩ ꯏꯌꯥꯡ ꯀꯪꯗꯔꯤꯁꯦ ꯁꯨꯡꯈꯪ ꯈꯪꯗꯦ ꯑꯩꯁꯦ ꯃꯤꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯕꯅꯤ ꯃꯤꯅ ꯍꯥꯏꯔꯀꯥꯟꯗ ꯄꯥꯛ ꯊꯥꯖꯗꯦꯕ ꯅꯍꯥꯟ ꯐꯣꯇꯣ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯒꯤꯗꯣ ꯑꯗ ꯌꯦꯡꯀꯥꯟ ꯏꯌꯥꯡ ꯀꯪꯇꯤꯛ ꯀꯪꯁꯤꯜꯂꯒ ꯃꯥꯏ ꯀꯩ ꯆꯞ ꯆꯞꯁꯤꯜꯂ ꯂꯩꯔꯝꯕꯅꯦꯕ ꯇꯧꯔꯤꯁꯦ ꯐꯤꯒꯔꯗ ꯁꯦꯝꯒꯗ꯭ꯔꯥ ꯍꯥꯏ ꯃꯥ ꯁꯦꯝ ꯂꯩꯔꯝꯃꯦ ꯐꯤꯒꯔꯁꯦ ꯁꯦꯝꯒꯠꯂꯅꯤ ꯍꯥꯟꯅ ꯁꯦꯝꯗꯨꯗ ꯂꯩꯔꯝꯕꯅꯤ ꯁꯦꯝꯒꯠꯂꯅꯤ ꯏꯌꯥꯡ ꯌꯥꯝ ꯀꯪꯗꯔꯦ ꯀꯩꯅꯣ ꯀꯥꯅꯤ ꯀꯩꯅꯣ ꯂꯩꯈꯠꯍꯟꯒꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏꯗꯣ ꯈꯠꯄꯗ ꯑꯩꯗꯣ ꯈꯠꯄꯁꯦ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯃꯥꯡꯒꯤ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯑꯗꯤꯀꯣ ꯑꯩ ꯈꯔ ꯅꯣꯏꯔꯦ ꯁꯦꯀꯦꯟ ꯅꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯅꯪ ꯋꯥꯈꯜꯗ ꯂꯩ ꯅꯪ ꯃꯨꯛꯕꯥꯡ ꯌꯥꯎꯔ ꯍꯥꯏꯔꯣ ꯌꯥꯎꯅꯤꯌꯦ ꯃꯊꯪ ꯑꯣꯛ ꯇꯧꯔꯁꯤ ꯑꯣꯛ ꯀꯦꯖꯤ ꯑꯃꯅ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯆꯥꯛ ꯍꯥꯞꯄ ꯀꯨꯝꯁꯤꯔ ꯅꯪ ꯍꯥꯞꯅꯤꯡꯉꯤꯕ꯭ꯔꯣ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯞꯄꯁꯨ ꯑꯩꯗꯤ ꯅꯪ ꯑꯩ ꯆꯥꯛ ꯆꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯉꯝꯗ ꯂꯣꯏꯁꯤꯜꯂꯦ ꯁꯣꯔ ꯍꯣꯟꯕꯒ ꯉꯝꯗꯦ ꯑꯗꯣ ꯃꯥꯒꯤ ꯏꯟꯖꯥꯡꯁꯨ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯏꯟꯖꯥꯡ ꯃꯍꯤꯁꯤꯕꯨꯗꯤ ꯌꯦꯡꯕꯤꯔꯒꯦ ꯑꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯔꯛꯀꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯃꯨꯛꯕꯥꯡ ꯈꯛꯀꯤ ꯑꯣꯏꯔꯣꯏꯕ ꯌꯥꯅꯤ ꯐꯥꯒꯤ ꯖꯨꯒꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯌꯥꯝ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯪꯂꯤꯁ ꯆꯦꯂꯦꯟꯖ ꯂꯥꯛꯀꯅꯤ ꯋꯥꯎ ꯑꯩꯗꯤ ꯏꯪꯂꯤꯁ ꯏꯪꯂꯤꯁ ꯆꯦꯂꯦꯟꯖꯇꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯍꯟ ꯊꯧꯔꯝ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏ ꯍꯣꯍꯥꯒꯤ ꯇꯤꯝ ꯑꯃ ꯂꯩꯗꯅ ꯍꯤꯌꯥꯂꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯕꯣꯛꯁꯤꯡ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯁꯤꯗꯤ ꯏꯪꯂꯤꯁꯀ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯔꯝꯃꯤꯒꯤ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯑꯕꯣꯛꯀꯤ ꯇꯤꯝꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯃꯥ ꯍꯣꯏ ꯀꯩꯍꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤꯒ ꯏꯪꯂꯤꯁ ꯆꯦꯂꯦꯟꯖ ꯇꯧꯍꯟꯗꯣꯏꯅꯤ ꯌꯥꯏ ꯑꯗꯨꯁꯨ ꯃꯣꯏ ꯅꯍꯥꯟ ꯀꯩꯅꯣ ꯑꯥꯏ ꯂꯚ ꯌꯨ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯏꯍꯟꯕꯅꯦꯕ ꯑꯗ ꯃꯣꯏ ꯑꯕꯣꯛꯈꯩꯅ ꯍꯥꯏꯕꯗꯨ ꯀꯩꯀꯩ ꯍꯥꯏꯕ ꯍꯩꯇꯦꯅꯦ ꯑꯗꯣ ꯍꯌꯦꯡ ꯀꯨꯝꯃꯥꯏꯁꯨ ꯍꯥꯏꯍꯜꯂꯒ ꯌꯦꯡꯉꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯒꯦ ꯑꯗꯣ ꯌꯥꯏꯗꯅ ꯌꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯥꯔꯗꯤ ꯁꯤꯌꯥꯔ ꯋꯥꯠꯂꯝꯃꯤ ꯑꯩꯒꯤ ꯅꯣꯡꯃ ꯊꯣꯛꯂꯛꯄ ꯆꯦꯅꯦꯜꯅꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯗꯨꯗꯤ ꯌꯥꯏꯐꯔꯦ ꯕꯥꯏ ꯕꯥꯏ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟꯁꯦ ꯉꯁꯤꯗꯤ ꯉꯥꯛꯄꯤꯔꯁꯤ